Arambai News Guwahati da Maithilongi Pau tabiriba singbu ihan hanba muktada chingangbam Sujitrarani na khurumjari. Hauzik pungbam asi fawbagi oina maroiba samlapa pau khara longminarase. Urban development ta ahongba ma puraknabagi Assam lengakna Guwahati Metropolitan Area manungda Local Area Plan LAP semnabagi draft notification issue toragani. Haukibaring Tokava Numit Gandhi Mandopta CM Himanda Biswa Sermana Chair Loduna Pumkiva Cabinet Mipamda LAP Gita Makankiva Mapam Singa Dudi Fancy Bazaar Uzan Bazaar Amadi Pan Bazarni Masida Koli Basi Chorakna Lam Hector Chaniga Maudra Taret Dasmik Sino Mangani Mahiroi Singh Manungda Lairiba educational disparity da mideng thamlaga amadi medical education da inclusivity promote taunanabagi damak sebagi makhada lengaki school sing da class 8 tagina class 10 phawa tamlakiba loinana Assam Higher Secondary Education Council ki makhada state government amadi provincialized school sing da class 11 amadi 12 tanglakiba mahiroi sing ki damak government medical amadi dental college sing da MBBS amadi BDS course da seat chad manga reservation thamnanabagi policy semnanaba Assam lengakna warep lawkhre warebasi Gandhi Mandopta hokhiba ningthokaba numita phamkiba cabinet mifamda lawkhibani Assam lengakna English ingini kulumdoi higher secondary final examination da first division da pass torokhiba nupi macha sing amadi chada humdra manga natraga masigi matakta phanglakiba nupa macha mahiroi sing da scooter pibagi warep Assam lengakna lawkhre masida punna scooter lising kuntra manga ga chatret humdra nupi macha lising kuntra chani supna ahum amadi nupa macha lising manga ga chonga humpu tareta yetokani masigi damak lupa crore chani ga humpu mapan kaithokani haina CM Himanta Biswa Sarmana khangalakle All Assam Manipuri Students Union AMSU Central Committee gi Ingisingam ga chamapan marfu mathoi dagina marfu manga session singi president oina thopu biramba Maitan Kaisam Niranjanna Masagi anabana maram oiduna hokiba September 19 da taibang thadokibada UPF NIPCO kada mapi council upako AMSU amkil nupi samas tammi chingmi amadi ichalna awaba phongdorakle hokiba October 3 gi ayuk UPF office ta lupsing asigi mute singna saruk yaduna pangtukiba awaba fogdopagi mifamda leikitraba ozagi thawaina ingna leirunaba minute ani tumina leptuna awaba fogdokhi Dud Patil part 4 Khoirel par Borkhola Assam da leibiramba ozasi Inglisingga chamapan yankhai taret ki June 13 da taibang phaurakiduna Chandramani Indramani ME School Larsing par dagi headmaster oina thabuktagi pothakhi Amsugi advisor su Thopu Birambaga Loinana Maitei Ima Langay Lupki convener Oinasu Thopuramki Assam Gana Parishad AZP Kasar District Kisu General Secretary Oiramki Manipuramadi Kasar Kundari Mitei Singi Achetpam Mari Sagatuna Lakiba Luchingba Amani Haina Ayekpam Loyam Maitei Secretary Publicity and Information UPF Nathadoro Pachirol Amana Pungdorakle Hokiba October ani Bharat Raksa Manch na sinlangduna Sochol Borbari Guwahati da token hunger strike amdi sit-in demonstration ama chathakre wakat khongzada sida thamkiba demand sing adudi NRC chama review natraga cancel togodabani lebak pumbada NRC chana hangadabani maroina Assam amadi Manipur da NRC chana hangadabani Myanmar amadi Bangladesh ka tainaba ngamkhai paring asi completely seal togodabani NRC gi Lupa crore chani humpugi wathok ta chenaba miyoi singda matik chaba cherak pigadabani loinana main accused Pratik Hazela khudakta phagadabani haibina chingba demand thamki banba yabadi mifam asida Manipuri University Guwahati gi member singsu saruk yakhi President N Sarojini Devi amadi maki team na Myanmar ngamkhai mapungphana sil togudabani loinana yamna thunamak Manipur NRC chana hangadabani haiba demand sing asi sogatuna khongjang asida mangjil thana chongtoktuna saruk yakhi haina Usam Deepak Vice President Bharat Raksa Manch Assam na thadorokpa cherol amana khangalakle Hauzik Manipur gi pauda Manipur tholiba kanglub anigi sathira irang asi loisinaba Manipur lengakna lawpham thokpa thodang lobidre lengaki thausadaba phibam asida wangang lubagisu kanaba karisu leite haina ngarang khurai panagi naha singna wangang daba khongchat ama chatkre
Khabai soida leiba YOSA ground dagi horaga Kurai Heku Makong Pauba Laglaga Kurai Salantong de leiba Samrendra Lampak Loishinki. Adubu rally asigi mayukta Kurai Maikei de leiba Mirapai Bilup Karana thing but Tamlaki Bagaloyana Manipulengaki Maikei dagi curfew tamzinduna thingna bohonarakpa si Libak Tivani Haina Kongchura Sida Choba Todang Lokiba Sana Mangangna Pindaba Fongdoraki. JSC against the brutal killing of Hizam Hemanjit and Luangbi Lingthoingambi Lamjing Makada Manipuri Tongan Mapam Singda Mahiroi any hat Kibagi Achumba Wail Pangalu Haibadavi Torodona Kutang Chara Henbigi Kongzang Rangdagi Junction Bahaukre. Dera Tongbram Laikai and Tagil Column Laikai the Su Chara Henbigi Kongzangasi Junction Ki. Mahiroi Anigi Toayautraba Hakjang Imungi Mui Sing the Sino Mianda Sida Chenaba Mui Sing the Akpacharak Biu Haiba Banner Sing Paiduna Demand okay. Miada Sigamari Lena CVI na Mui Mari Parabanina Mahiroi Ania Sibu Hat Laga Pumba Pamadusu Kanglagani Mahiroi Anigi Hakchangi Saru Machet Amam Tangwaribasu Magi Imungi Mui Singda Kusinabiu Haina Kongzanga Sida Saru Yakibi Amana Pendana Fongdoraki. Laikidraba Mahiroi Anigi Justice Purak Poirasanu Amadi Makoigi Tawaina Mapugi Nakta Santi Oina Labor Oirasanu Haina Hokibaning Tokaba Numit Kinumidang Kangabok Apunba Mera Paibina Sinduna Kangabok Kaitel Damaya Katpagi Thoram Pang Tokre. Laikidraba Nigi photo Amadi Kanglup Kirang Sida Laikidraba Toba Tobisingi photo da Lay Amadi Mera Katlabamatung National Highway Chama Supna Anigi Nagieta Leptuna Kolaukiasu Lauki. Atokpa Mera Paibi Apunba Lupna Susinduna Numidang Simakada National Highway number Chama Supna Anigi Arong Tong Makongdagi Atokpam Kaitel Lambi Tangkai Tingbagaloina Miamna Mairagi Chain Semduna Kolaukia Sulauki. Tobal Awang Likai Mira Lupnasu Numid Asigi Numidang Mahiroi Anigi Justice Purok Nabagidamak Tobal Bazarda Candlelight Tingi Toram Amasu Pangtoki. Moyang Apunba Mera Paibi Loop Nasu Sin Langduna Manipurgi Violence Laikidraba Singi Mafamda Loktak Pata Haikat Lekat Tamduna Ikai Kumnabu Udkre Mui Lising Kiana State Sida Santi Amadi Maushagi Pivam Hanjil Hanaba Amatoina Tony Zaki. Global Manipur Federation Lamjing Duna Malimgi Tongan Balibak Sing the Kundaduna Tabak Dogduna Amadi Mahi Tamduna Leriba Mite Macha Singna Mahiroi Hemanjit Amadi Luangbi Anibu Chin Cookie terrorist sing na Yamnamag Minusi Kangdana Hat Kibatongodu Yaning the Bafungdokuna Makui Leriba Mapam Sing the Candlelight Tanduna Awaba Fungdok Pugi Toram Sing Leptana Pangtok Narakle. Federation Sigi Makada Candlelight Tanduna Awaba Fungdok Pugi Toram Pangtok Kibalebak Sing Adudi Japan, South Korea, Taiwan, Australia, Malaysia, Thailand, Middle East, Hungary, Germany, West Africa, France, Amadi Netherlands. Jenaba Mihatpa terrorist in Matak Quaidi Akan Bajarak Pangbo Oirasunu, Hainasu, Amata Oina, Tony Zaki. Mahiroi Hizam Lingthoingambi Amadi Fizam Hemanjit Ani Hat Kibaga Mari Lena CVI na Chochanpuragi Pakiba Mioi Mari Hokiba October Anida Guwahati Special Court Amada CVI na Potoki Mioi Mari Adu Guwahati High Court na CVI the Numit Manganigi custody the Taki case Sigi Matanga Tizin Bada Kudong Chanabagi the Mak Mioi Aniasi CVI custody the Takibani Hairi Paraba Mioi Mari Adu di Pauminlun Haukip Sam Salam Haukip Ling Mai Chong Waite Kuki Amadi Tinailin Hentangni Makogi Manunda Anina Nupini Makoy Si Hoki October Amada CVI na Chochan Puragi Pakibani Amadi Kudakta Guwahati da Purakibani Ngarang Lebak Pokpan Numi Delhi gi Patiala House Court na Manipur Tholiba ethnic violence asiga mari na fakiba yamnamak maroiba misak Seminlung Gangte gi custody numit nipani amaga sangdokhan kre Hokiba Thangzu numita Manipur gi fakiba Gangte transit remand Delhi da purakibani Seminlung Gangte Myanmar amadi Bangladesh da base oiba terrorist outfit singi leadership ki Transnation of Conspiracy Namara Moiduna Manipur Thogliba Hingsagi case Gamari Lina Hokiba Thangzu numit Manipur gi Pakibani. Hokiba Nomizing Numita Court na Gangtibu NIA gi custody the numit Ninigioina remand su Pikibani. Laimata area dagi Kuki Zomari Pakiba Loina Seminung Gangte Fakiba du Irang na Chahatlava State Sida Valley Chief Minister gi Aranba Neret
executive support tausinbani haibasi mayek sengna utnaba hotnarakli maramaduna committee on travel unity kotuna vijang village new kaithal manvi area dagi phakiba sathang kivkin mari lenaba authority na tekta kaidana athubada release taunanabagi damak national highway number 38 ta emergency shutdown torogani lauthokre phakriba kukijo khudingma khudakta thadokning central agency singda direction pibinaba pung Kunipangi ultimatum amasu Union Home Ministry da kotuna pirakli. Natural justice ki damag mitay criminal singi matakta investigation chathaduna makoibu convict tawna basu demand tawrakli. Karigumba pung nipunipan ki manung da kutingjilak trabadi kotuna Kangpokpi district pumbada indefinite shutdown thamlagani hainasu akanba warning kotu gi maikei dagi thamlakli. Chaliba October thasigi haukiba tang ama nomazing numita poirei leimerol meira paibi apunba Manipur President Arambai Longjam Memchaubi Thangmaiban Polim Lekai de Leibina Leikidabada Nambol area meira paibi apunba loop Nampalna Thamoishok na nungaitaba phongdorakli imagi leihoriba imungi mioi singna ima kainabada nang horiba awabda su saruk yazari loinana imaga loina birambi marup mapija kayagi awabda su nungaitaba phongdokchari leikidraba imagi thawaina taibang mapugi nakta ingna chikna layunabasu taibang mapugi mafamda thongnizari imana hinglingai thabak tawminna lakpa lokoi leitana machamanau amagumna loina biramba pukchel seng bi imana leikidabasi mera paibi ihosi achoba mangjaba ama oihoragani mera paibi ihoda imana lobikhiba thodang sing kawba leitana ningsingduna leihoragani haina President M Santi na thadorok pachirol amana phongdorakli Poirei Leimerol Meira Paibi Apunba Manipur ki President Arambai Ima L Memchobina khanghoduna leikidabasi S Kulmangang President All Manipur Meitei Defense Committee of India na athuba mifam ama phamduna lupki members singna minute ahum tumina leptuna mapugi manakta leirunaba ishorgi mafamda thongni zakhi haina M Bihari Meitei Publicity Secretary na phongdorakle Nakalamarom kuki zona to khaiba leibak ama ohenbiu haina UN da memorandum ama pishinkre panbayai memorandum adugi point number 3 da outer Manipur da leiriba kuki hills asi kuki village singna Englishing amaga chani pandagi horaga Indiana ningtamba phanglaba fawba hill house tax British singda piduna lakhi hairi Manipur na India da tinkiba matamda tribal chiefs sing amadi makhoi gi lamsing India da tinkide haina haiba wafamsu thamli kuki singbu maiti amadi naga singna paktakna na hatpagi thong jathaduna lakli chahi asigi haukiba me ahumda mitei singna kuki singbu paktakna na hatpagi thabak jathaba horakhi Chief Minister N Biren amadi MP Leisemba Sana Jawbugi mideng makhada masing yamlaba maitei gi hakchinba kanglup mitei lipun amadi Arambai Tengolna kuki jo miyamgi mathakta thong asi jathaba horakhibani masida state force nasu mateng pangsili haina Maral kya siri Nagalal hulub nation IM nasu English amaga chamapan maudra humdoi dagina English amaga chamapan maudra teret fawbugi manungda kuki village chahumga humpu mai thadok pikhibaga loyana mi lisingama supna nipu tamthina hatpiki nupi yankhai gi mathakta rape tawduna hatpiki so hairi punna lamai yankhai manga panba memorandum adugi sarukta Indian constitution matugina Manipura kuki singi tokhaiba administration ama thambada India government na yadrabadi kuki singi tokhaiba leibak ama sembada ayaba pibiu haiba wafam thamle CMN Biren bu Chochanpuda leiba miyoi kyana mahaki mayokta tongan ba poster thetuna maral kya ishinduna lamtamasigi chief minister gi lamchat thihanaba amadi lana uhannaba thorang kya chatharakpa uba phanglakle phajadaba wahaiwata iramba kaya thingna khibaga loidana social media da su thagatpa urakle chief minister bu drug lord haibadi drug ki mapuni haina maral sibaga loidana miyoi kya gi mathakta crime chathaba miyoi ni haina ibaga loidana CBI bu Central Bureau of Imphal aduga NIA buna National Agency haina maral siramba thengnari tokhaiba pamba Purup amagi miyoi singna Chochanpur district pu Lamka district haina makhoigi address ta thazilubadagi post office amadi atopa courier service singdagi lakpa achoba consignment amadi parcel kaya masamagi asengba address ta yauba ngamdabadagi khudong chadaba kaya mayoknare hairi
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯝꯕꯩ ꯂꯩꯔꯛꯇꯕꯗꯒꯤ ITLF na separate administration ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯝꯀꯥ ꯍꯥꯏꯅ ꯏꯕꯒꯤ ꯃꯍꯨꯠꯇ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯅ ꯑꯗꯨꯃꯛ ꯏꯕꯤꯅꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯄ꯭ꯂꯥꯅꯦꯠ ꯃꯔꯀꯔꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯄꯤꯛꯁꯤꯜꯂꯛꯂꯦ ꯑꯃꯗꯤ ꯍꯦꯟꯅ ꯈꯨꯏꯖꯤꯟꯕꯒꯤ ꯃꯌꯤ ꯌꯥꯝꯈꯠꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯡ ꯇꯥꯛꯄꯗꯤ ꯒ꯭ꯂꯣꯕꯦꯜ ꯀꯟꯇ꯭ꯔꯦꯛꯁꯟ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯂꯣꯏꯅꯅ ꯃꯥꯔꯀꯔꯤꯒꯤ ꯑꯦꯟꯇꯦꯔꯤꯌꯣꯒꯤ ꯊꯔꯃꯣꯀꯦꯃꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯗ ꯑꯅꯧ ꯑꯅꯧꯕ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯂꯤ꯫ ꯏꯪ 2014ꯗ ꯃꯔꯀꯔꯤꯅ ꯀꯤꯂꯣꯃꯤꯇꯔ 8 ꯀꯟꯇ꯭ꯔꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯑꯃꯗꯤ ꯈꯥꯂꯤꯁꯇꯥनी ꯇꯦꯔरिस्ट हरदीप निजरबु न्यू दिल्लीदा हातखिब अदुगी वाहौदगी इंडिया अमदी कैनेडागी मरक्ता लैनरंबा मरी हेना फचिलक्तबगा लोइनना इंडियाना कैनेडादा मखोइगी डिप्लोमेट 92 अक्टोबर 10 फाउबगी मनुंगदा लौथोखिनबा हाइरख्रे। इंडियादा लैरिबसी कैनेडागी डिप्लोमेट 92 नि ममांगदा मिनिस्ट्री ऑफ एक्सटर्नल अफेयर्स ना कैनेडियन डिप्लोमेट सिंगना इंडियागी इंटरनल अफेयर्स दा खुथिंजिली हाइना मराल सिखिबगा लोइनना पैरिटी इन डिप्लोमेटिक presence legitabani hainasu mayek sengna haikibani ngasi yonadi Arambai news Guwahati da mithilongi pau sandokchaba matang solution sabaga loinana tabiri basingbo amkaso hanna khurumjari।